Nambol ki akorbita lariba khunja singi oina nongmagi oina tangai fadana sizinadraba yadraba isingi hawafam oiriba leimakhong turel marilda ising chang naina laktabana awaba kaya marok nariba Nambol maikai ki club taragi miyo singna ising thinglibagi maram khangdoknabagi damak ikok thingbagi khongchat amangasi leimakhong turel marilda chakre leimakhong turel marilda tanglaga ising famhum oiriba si Nambol ki akorbita khundariba khosing kangmong khaziri mongjing sabalekai kongkham nawrem na chingba miyo lising kuntra hena leiba khunja sing amadi hauzik turel maril asida ising chang naina laknaba amadi atopa singna ising thingkhidanaba turel asigi haurakfam chingkhongda ahin yarek tuna yengsilliba khaziri young sporting club and liberty gi miyo kaya su khongchat aduda saruk yakhi हारिबो कुंजा मयाम अमा सारिबो इसिंग नसिदा इसा इसा गी बिजनेस की ओइबा और नत्रगा हिंग्रोइन कोइबगी ओइबा वाटर सप्लाई ओइबा असिजिना इसिंग खाइ पिखिन मरकान कुंजा सिंग असि कोइ फिजु फिजाम तंगनब महिउ लांपोक थोकपदा इसिंग लाइतबन मरम ओरकान अवा मरम नब तारे हाबंदना अपिन तौजरगा सिरे इखाइ इसिंग चाबिरिबो सिंगा मतम खरदि अखोइ इसिंग असि मपुंग फाना मुतंग पिबियु हाइदुना कुंजा सिंग लाक्चबनी अतो अतो मतम दसु इसिंग असि इसिंग इचाउ लाकु मतम दसु दुम फंगबिरंगनी खोइ अवा मरम नै इसिंग चावगसु चांग लाई मरमसिना हारिबा मतम खरा खोइना ngsidagina ha makhai ma tha ma makhai mu chang asi sing asi letatna pibinaba koi club mayam amana khazrina khajimani lekai tumam lekai kwdwc club tamongi haibasina sing asi sing sangduna hin yarektuna lakpasi waba tuan mayok naba koi khana chena ge thoke toba problem yawbadagi koi sapa sing yawna tuan ba club mayam su bunsin jaraga media yawna miyam da apun tawjana badamta khonging sangsin jabani miyam punamanga haiba sing asi ikhai se matam kharadi khaji chamin asi haiduna miyam अपलिन तौजरी Manipur ki masak nairaba filmmaker Rakesh Moirangthem gi irol nungdegi From the Dead hairiba short film asina India gi lemjaningai oireba award Dada Saheb Phalke International Film Festival Award 2023 gi short film category da first runners up award ki mana fanglakre Incredible India na affiliation tawduna Ministry of Tourism and Culture gi makhada amadi Pradhan Mantri Sangralaya ki support makhada haukiba February gi tang kuning thokaba numitta Mumbai gi Bandra da laiba Lens and Pangthokiba Akhanaba Tharamda award adu Yentokibani Film asi Malenda Lariba Apikpa Furup Singda Masagi Chatnabi Pije Chakcha Lining Laishon Amadi Irol Ieki Matangda Ngasi Mak Chawkhalakpa Kayadagi Thengnariba Mipainingai Oiriba Fiba Masigi Theme da Semba Short Film Amani Rakesh Moirangthem na direction piriba Irol Nungdagi Haidiba short film asi Mamangda National Amadi International gi Maming Lairaba Festival Kayada su official selection tawaktuna Utluraba Amadi award kaya lawrakraba short film amani short film asida masak nairaba actor ibudawna maru oiba saktam langli story Somendra Moirangthem cinematographer SK Sarungbam music director Tenau HD screenplay and art director Jenny Salam production controller GS Nanau production manager Santi Ras producer Darkroom Studio amadi editor amasung director Rakesh Moirangthem ni War Against Drug campaign bu hena mapung fana bagi damak state lengak na mayai ka bachinjak sing khangdok pangamba portable scanner thamnana ba thaurang tauri hari ba khutna pai ba khudom chaba back scatter x-ray imager asina yot ki manung da hapa mayai ka bachinjak detect tawbangami ngarang namidang chief minister gi secretariat ta narcotics and affairs on border na police na portable scanner asi CM Birenda karam na mathau tawbi haiba utkhi anauba technology asina karam na gari ki tongan basarukta lotuna thamba drugs sing detect tawbangami haiba CM da utkhi transport minister Kasim Basum lamlai kendra ki MLA khongban tabam ibomcha thangmaiban MLA Kumukcham Joy Kishan additional director general of police Ashutosh Kumar Sinha NAP ki superintendent of police K Mega Chandra amadi NAP ki additional superintendent of police Sachidananda Soibam su demonstration tawba aduda saruk yakhi Mahiloi singdagi chahi gi oiba final exam sing loiraba matungda mahiloi singna lemna matam manghandana lainaba haiduna khurai khaidem laikai gram panchayat amadi mangalaima BLF ka puna khusamnaraga Kongpal Social Development Organization kam Youth Center na sinduna Ponglambi da laiba SL Arena of Learning da Fine Arts Coaching Camp ama pangthokre coaching camp asiga mari lainana Naurem Dinesh General Secretary KSD ona hai haugalakliba mahiloi sing asina
mana tamliba mahailoisan singdagi chahi gi final exam sing loiraba matungda matam manghandana leiduna kanaraba mahi masing kaya tamba phanghanana ba haiduna club asina khurai khaidem laikai gram panchayat amadi manga leima BLF ka puna khusamnaraga fine arts coaching camp asi sinjabani coaching camp asida mahairoi puna marfutarana saruk yari coaching camp asi numit kuntrani chathagani mahairoi singna makhatana club asida register tawbiduna khudong chaba asi lobiyu haina naurem dinesna makhatarakli Turkey amadi Syria da ikuidana magnitude 7.8 ta yuwa haduna miyoi lising ni futaruk hena sihan kiba amadi kaya amana sok apan nangan kraba matungda amuk hana ngasi Turkey amadi Syria ki ngamkhaida magnitude 6.4 da yuwa habada miyoi ahum laikhidre miyoi chatruk marfuna asok apan nangkre European Mediterranean Seismological Center na fongdorok pagi matung ina Turkey ki hate province thokiba aftershock adu kilometer ani lui hairi ningsing bayabadi thasi ki tarukta Turkey da khwaide ki tamthiraba yuwa ani hakiba aduna yumlo nariba leibak Syria da su safu phangbaga loinana miyoi million kayagi yum manghan takhan khiba amadi masigi mathakta miyoi lising ni futaruk hena sihan khibani Haukiba pungkun marida India da nauna miyoi marfutara manga COVID positive oire laina asina maram oiraga miyoi laikhidaba yaukidre fagalakpagi changchada marfutara nipan ga dasmik nipan ama oiri apunba confirm case na koti mari lakh nifutaru lising marfu manga chamga kuntrani tho yaukre active case na lising ama jamapan kun ga mathoi da hengalakle laina asina maram oiraga laikhidaba migi masing lakh manga lising kuntra chatret omfu mathoini laina asidegi naba faduna discharge tawkiba migi masing na Koti mari lakh nifumathoi lising yangkai ni thoi chamri yangkai ni laina asidegi ngak thoknaba vaccine kapthokiba apunba migi masingna koti chani kun lakh homfu humdoi hentre Malem gi oina covid laichana khwaidigi na sokhalaba laibak singi manungda USA na ahanba India na anishuba amadi France na omshuba da lairi awang nokpok state ki oina Assam na ahanba Mizoram na anishuba amadi Manipur na omshuba da lairi